ngasi numida waram phong hiba tongan tongan ba Manipuri sifong singdigi maruiba ipauksin khongwacharaga Manipur top channel gi maikei digi mayam da share tawjagi ahan bada laibak sigoiba COVID-19 update mayam da thamjage nauna miyoi lak mariga lising taraga nithoi positive oire amasum miyoi lak ahumga lising kunga mapan recover tawkhre laiba asigoina haujik phawbada crore taraga tarukka lak humdraga manga COVID vaccine dose kapthokre amaromdana laiba asigoina haukiba pungkunga marida nauna miyoi lak mariga lising taraga nithoi positive oibaga loinana miyoi lak ahumga lising kunga mapana naba phaduna recover tawkhre masina maram oiraga laiba asigoina recovery rate 89.99 yaure amaromda north east ki oina se active case wangkhalakpa leptri Assam da lising kun ngani pan ga subna yu humfu yaure Arunachal da lising amaga satruka kunthra ga nithoi masu Meghalaya da lising ani ga taraga mapan Manipur gi oina lising ani ga sahunga maudra ga mathoi Mizoram gi oina lising amaga satruka subna gi mapan Nagaland gi lising amaga satreka maudra ga nipan Tripura gi lising amaga samapan ga manga Sikkim gi oina lising amaga samapan ga kunthra yaure amaromda Nagaland da nauna oxygen plant ahum thamna ba sem sakre haina spaw mana makhata na phungdorakli tentak pa pawng khutanga mayam hapsaramge terrorist ahum hathre ama surrender tawre Jammu Kashmir gi Sophia zilla da security ga khuthona bada albrada gi terrorist ahum hathre amana surrender tawre haina agency gi pawng su makhata na palli makhasa tharakpoina Manipur gi ba maruiba paw Mahairoi loop ahum na minister mateng pangbina ba khankhre Manipur Student Association Delhi Masat Naga Student Union Delhi AMSU amasum Kuki Student Organization Delhi amasum ANCR KSOD amasum ANCR na punna sahi tawduna Manipur gi minister da ikiba letter amada hauzik COVID-19 na second wave pandemic na awaba nanglaba Delhi da lairiba organization ahum masigi yengduna mateng pangbina ba khankhre hairi amasum serol sida makha taraduna aikoi gi miyoi kharadi health problem na maram oiduna lebak thiba thaudokta laikhidre haibaga loinana kundagina kuntra oxygen cylinder amadi sangdaba yadraba medical masak sing Manipur bawanda emergency case hidamak phangan biu hairena su pawsna palli makha tharak poina to pamarui pa pawkhra na AMSU na mafam kyadagi fagalakpa lupa lakh mari rom gi hidak managi polam sing mai thadana mangan khre AMSU Imphal West District Committee na tuan mafam singdagi fagalakpa nisagi polam sing maru oina hidak managi polam sing zarda talapna singbasing ngasi ayuk lamphel gi mafam amada mai thaduna mangan khre market lupa lakh mari rom oigadaba polam sing AMSU West District Committee gi akhanaba team amana akhanaba paw ama phangbadagi fagalaba matung permission gi mamangna mai thaduna mangan khibani mai tha ki badu AMSU West District Committee ki President Lukram Malangbana phongdokibada COVID-19 laisat ki wanariba tanja sida nomagi sara tanjaduna tuan ba sinpham singda lairiba singna yumdagi mapan thokna dana lairingai gi tanja da nisagi karbar tawriba singna khuchau thaduna lairiba sida miyam hupna thingna bo hotna mina basangi nomagi sangdaba yadraba polam sing phangana ba laingakna laurakpa matamda AMSU na mateng pangani nisagi polam karbar tawriba singi mathakta AMSU na miheng sangduna yengsilagani masida miyamna su AMSU na changsilakpa khongjang khudingmakta mateng pangbiu laingakna su lamdam sigi nisagi polam sing thingna bo hotna bada asauba thawrang lauduna akhanaba thawrang lakhotpa tangai phadi haina su district committee gi president na su phongdorakli makhasa tharak poina to pa paw manamo misak onana puloi khiba ikainingi UPF Zenims ki COVID ward tha siki ahum da admit taw khiba laikhidraba top khonang khongdagi warepam Jogindro sai humdraga ni panda tha siki manga gi ayukta COVID-19 gi ani super web license na laikhitabagi haksang bu Zenims authority na imung manung khangandana hata minuthong manakta lairiba public crematorium da poloi thokhiba si laibak thibani haina United People Front UPF na taraina laudi haina UPF ki serol da hairi amasum serol asina makha taraduna asiguma thaudo asi malemda amukta thengnadri amasum laikhidraba sigi imung manungda poloinaba DC amadi lenga ke authority degi ayaba lawna bo hona ringaida misak lana poloi thokibagi thaudo thokibani amasum asigumba si tungna thoktanaba Zenims authority na Senariba miyoi sing miyam khanganduna matik sabe action lokhat piu hai rena su paw sina palli
Maka satharakpoina topa maruiba pau khara namu Chief Minister na lusingduna COVID na nabadagi layengduna lairiba miyoi singi awat apa amata lehendana ba mifam pangthokre COVID-19 gi anisuba wave ki saitheng phangduna haibadi laisat asina positive oibadagi Manipur gi tungan ba hospital sing amadi COVID care center singda hauzik ana layeng gi thabak sathaduna lairiba singna layeng bada sangba polam sing awat apa lehendana ba ngasi Chief Minister en berena lusingduna CM Secretariat BJP na lusingba sakar sige Minister sing MLA sing amadi mari lenaba official singna saruk yaduna mifam ama pangthokre amasum ngasigi mifam aduda maru oina khanakiba wafam singdi sarkar gi makhada lairiba hospital sing COVID care center singda hauzik layengduna lairiba COVID na naraba miyoi singi layengbada sangadaba mathau taba polam sing awat apa lehendana bohonaba ana layengi thabak hakthengna tawriba doctor nurse health worker singisu awat apa lehendana ba yengsinba man power hengat hananaba honanaba su khanaki masigi mathakta hospital singda lairiba ICU gi phamung sing isolation ward ki phamung sing ningthina semgatpa amadi masing hengat hanba masigi mathakta COVID na naraba miyoi sing layengbada mathau tariba oxygen amadi ventilator sing wangna phangananaba kaya su yamna kupna khanaki loinana Manipur miyamna su sarkarna piriba COVID-19 gi SOP sing ngakna satuna laichat asidagi ngakthoknaba hotnaminasi hainasu Chief Minister na appeal tawrakhi Makasa tharakpoina topa paw manamu Jenims the routine operation lepa yabagi phibam da leire Jenims director na hospital asigi awat apa matam sana yengsin bidabadigi penadre COVID-19 laisana naraba anaba sing layeng magi thabak sathabada mangjin thana songthoktuna asawo thodang lawriba Jawaharlal Nehru Institute of Medical Science Jenims ki doctor singi March amasum April tha anigi tolop phangdaduna awaba mayoknari ngai saira asida hospital asigi makok oiriba administration ki thabak mai punariba director Dr. Bimona hospital asigi awat apa sing matam sana yengsin bidabadigi routine operation pangthok pangamdabagi phibamda lakadori maduna COVID nataba atai hospital asida layeng badagi thabak sathariba amasum anaba singi marakta operation tawgadabadu matam sana tawba ngamdabagi phibamda laigadori hairi pausi asina paw phangba pawgi matu inadi Jenims ki director Bimona Jenims ki sakho thorangi thabak paikhatnabaga mari lainana order pangthok ta tholaga thabak oina pangthoknaba honadi amasum director asina hospital asigi Younglen saru oiriba doctor nurse attendants amade atai staff sing hauzik kari awat apa lairi haibadu matam sana yengsinduna awat apa lehendana bohona bangamde amasum hospital asigi doctor sing thani gi tola phangduna leiba matamda director Bimona thausadana ningai dana leithokle hairi paw sina hai hauzik Jenims ki casualty da sangduna doctor singna ana layeng bagi thabak sathaba akiba phawre casualty manak nakna COVID patient sing thamjinba casualty da layeng wa lakpa singi marakta COVID-19 positive oibi yorokpa kaya sidagi ngakthoknanaba section tharang gi thabak amata lokhatna laire masina doctor nursing amade atai mari rainaba hospital asigi health worker singna casualty da sangduna ana layeng gi thabak tawbada akiba pokle so haide pausna Jenims ki matam gi oina tuan ba posai kya leibigi thabak sathaki amasum laiki ba posing asi niam sumna laikiba polam sing asi masing suna phangbara haibadasu thak wangba inquiry committee ama semdano yengsinba mathau tai loinana Jenims hospital asida COVID na naba miyoi gi masing ming sanna ba hona bada sakti leiba miyoi kaya gi khut thingjinbagi thabak sathare haibigi penadaba laire haina supalli makhasa tharakpoina to paw manamo kabru gi matangda social media ra thagalubagi phakhiba miyoi sing khudaka thadu ukal kabru lefam lenda lakpa miyoi singna yunglamba nat lining amadi salaiga mari leinaba phiral singbu kakthaduna yanthatuna laman khumba manbagi thawong kya sathakiba miyoi sing phaduna serak pibigi mutta thawong adubu social media thagaluba miyoi sing oina FIR panchinbigi ona tainaba sarkar gi thawong sibu umang laikanba apun malup ukalna khamthengna yaningdaba phongdorakli amasung asi ukalna press ta thokpa sirol asina hairibadi kabru lefamlen asi mitai amadi lamdam sigi yelhaumi furup kya gi yamna maru eba mafam amane asiguma mafam asida ain kaina nauna kundas lakpa miyoi kharana mapa mapugi lamdauna tawningbada tawrakpa haibisi lefamlen asida sena thajariba miyoi sing amadi furup singi mafamda khoi mahumda saina thinbagum kaihawbane asiguma kaihawbugi thaba asi tawroidabane loinana furup kaya gi lining amadi Thajanabida lairiba sentiment asi masak khangna ikai khumnagadabani maduna punamaki aphaba made asumba oigani haini supalli
Maka sathrak poina masum lushilak poina Manipur gi COVID-19 update मैम hapsaramge mangoinana hayengdagi haibadi tang taretagi ningthaukhong pumbada numit taretni all ningthaukhong apun balupna lockdown tawgani haikre hainasu yamna thajaninga oiba mafamdagi phangba paw man makha tare masum lushilak poina ngasigi Manipur gi COVID-19 update मैम share tawjige yamna mak lebak thibini मैम ngasi su aduki matik haidi miyoi taragi henagi mathakta Manipur miyoi laikhidre मैम paw pijage amasum मैम tentakna hapsaramge ngasigi COVID-19 update si natragadi sangdokhragani Bisnupurigi miyoi mari COVID-19 positive oi aduga Susampurigi nifuga manga Imphal East dagi samaga taraga taruk Imphal West dagi samaga humdraga mathoi Kaksing dagi kungo humdoi amasum Kangpokpi dagi mari None dagi ama Senapati dagi ama Tamenglong dagi manga Thawbal dagi manga Urkhol dagi manga apun kiba miyoi masing asi sahumga marfuni aduga Manipura miyoi Bisnupur dagi ani Susampur dagi ama Imphal East dagi ahum Imphal West dagi taruk Kaksing dagi ama punamiyoi taraga humdoi ngasi pung kunga mari sida positive oiduna Manipur da laikhidre hainasu ngasigi thadoraiba press release na makhatana phongdorakli aduga me hazku inadi matang se lusinjrage aduga in detail sungisudne me amda horen makha chathabagi upload torapa pawra hapsarage me amda phonga minersi soki bulan khibiyars me manga pigani and thank you.